Thaina mamangai khul amada Luchingpurel kauba Rajkumar ama leirami. Mahakki apokpa mapa ibungo telhaibana khul adugi ningthau oiduna khul adu ingna chikna palami. Adubu mahakna analayong khangdaba amadagi manung matam chadana laikhiramde. Telhaibana hek laikhidabadagi Rajkumar Luchingpurel gi wakhal adumak nungaitana nungsuk nungjanana matam pumbada leirami. Mama laikham tonso asuki matik nungaitana kapjai. Telhaiba prajana yamna yaba prajagi awaba khangbiba afaba ningthau ama oirami. Mahakna laikhidabada Luchingpurel khakta natana praja pumnamak nungainaramde. Luchingpurel gi wakhalda mapa telhaiba leitrabadi magi nungaiba amuk hana phangani thajadre haina khalami. Nuti numit khudingi mahak magi kagi thongnau mayada phamduna thongnau adudagi uriba u pambi aduda tongliba ucheksing aduna nungaina sanaraga leibadu yengi. Makhoi uraga magi wakhalda kayada nungaina maningtamna sanaribano. Aigumna makhoidi nungaitaba karisu leiramloiko. Asumna phamlingai magi manakta magi achanba manai khamba changlai. Khamba mapukjal yamna sengba Rajkumar Luchingpurel bu luna amadi lumna khanjaba misak amani. Rajkumar gi apokpa hek laikidabadagi nokpa kauduna leiriba Luchingpurel bu doknanaba amadi nungaina leinanaba haiduna mahakna phagi jogai kaya tawduna honajai. Adubu pumnamak aremba tarami. Adu oirabasu khamba ninghanaba tawramde. Magi phagida noktrabasu Rajkumar gi wakhalbu ingnanaba haiduna marak marakta Luchingpurel da hairaga makhoi ani turel da natraga umangda chatuna satan bagi thabak tawminai. Luchingpurel so khambana haiba khuding adumak tabirami. Makhoi ani karisu koinaramde. Mikuptudasu Rajkumar gi manakta khamba changsilaktuna. Rajkumar, ngasidi umangda satan ma chaluse. Kanana khangmano. Rajkumar gi thamoi nungai hananaba karigumba ama thengnarakpasu. Luchingpurel khambada yengthorakte adubu khumbade aduma khumlai. Chatpudi chaluse. Adubu aigi kairaba thamoi ase phanaba posak ama thengnagani haibadudi thajabagi wangmada leire. Aigi thamoi se adumak nungaifam khangdana leirani ai khangi. Asi haina Luchingpurel haugalai aduga chatpa haukhirami. Khambasu magi ten ama leiba adu mangakta yansinduna Luchingpurel gi matung inarai. Asomna makhoi ani umang amagi manungda changlaklami. Khambagi wakhalda uchek natraga sa ama hatuna Rajkumar gi maphamda khudol tawge haina khalami. Sum changlakpada apakwa turel ama makhoi anina thengnarai. Turel adugi manakta changsilubada lamnganu ama isingda masadu phadar hairaduna nungaina sanaraga leiribadu uraklami. Makhoi animak lamnganu aduda munna yengi. Lamnganu adugi makokta Rajkumari sing khaktana upkadaba luhub sanamachugi ama ubliba adu urami. Asumna munna yenglingai lamnganu adu Luchingpurel gi manak yamna nakna paisilaktuna mangonda munna yenglaklami. Luchingpurel so lamnganu adugi mamitta munna yengsilubada mamitta pendaba nungaitaba aduga ningamdabagi mami tariba adu urai. Madubu ubada Luchingpurel ngaglap tawna asumna hairai. Karigino magi mamitsida aigumna nungaitaba pendabagi mami tariba sibo. Mahaksu aigumna nungaitana leiriba zala. Aduga makok asidana karamna Rajkumari sing khaktana upkadaba luhub asi uplibano. Luchingpurel wahai sing adu haibaga lamnganu adu masa phadat khaburaknami. Madu ubada Luchingpurel na khambada yengune khamba magi mawongse aingoda karigumba khara hainingbagi mawong tawdra. Khambasu karino khanduna lamnganu aduda yengi. Adudagi mahak magi ten adu puthokduna lamnganu aduda kapke khallaga mapa semlai aduga Luchingpurel da hairai. Masigi lamnganu ase aina Rajkumar gi dama ten asina kaplaga halage. Asumna khambana mapa tamlingai khanghodana amubu kwak ama paithораktuna khambagi makokta masina duna halami aduga thunamak paike. Kwak aduna hek halambaga khamba nungi murti oina onthokirami. Tawriba sing adu ubada Luchingpurel ngakna tumina tawfam khangda yengduna leiri. Mahak khambana onkraba nungi murti adugi manakta changsile aduga murti aduda makhutna nalaga
Kayno nang toisibu khamba. Aina kauribasi tarabadi nangbo amukta khumlo. Adubu khumbadi kaisumta khumlaklamde. Luchingpurelsu upai leite. Turelomda onthoraktuna yenglakpada lamnganu adusu iroiduna chatkibadu urami. Luchingpurel machinda tapna nungaitana sonjai. Aina tauruba thabak khudingma afaba amata oide. Pumnama aina maram oiraga thokliba ngaktani. Asi khaladuna mahak konunglomda nungaita halai. Konung yauraga magi kada tumina famduna lay. Mahak hanadagi ka hena mathwai nungairamde. Asumna nungaitana lairingai mama Laikhamton magi manakta changlaklami. Laikhamton machagi manakta phamtharaklaga. Imagi ibungo ichabu kaidaurabagi. Numit khuding nungsuk nungjanana adum lairibadubo. Adumna tawgon ima nungaiteni he. Kaishu tawdide ima. Pabung laikhidabagi thawaise. Nungaina lege ngamdre. Kaukthokpusu khara tamu. Aikhoi pumnamak loina sigadaba ngaktani. Ahana kongi wa khaktani. Imasu kaukthokpa tamlibani. Asi hairaga mapi ira chelakliba ado phi machi aduna taithoklaga makha amuk tarai. Ngasidi ima ichada wa khara haigi. Nangsu chahi 19 mapung pharamlani. Hoi ma. Handaki nangi chahi 19 pharakpagi. Napok numit asida thauram achauba masingi khali imana. Haujikti napa ibungo su laitrabanina. Khul asigi daita pumba ichada sinaga dauribani. Napana pairamba ningthau khubam adusu ichada sinaragi. Aduga thauram asida aikhoiga thangnana lairiba khul asigi Rajkumari pumnamak soidana laknanaba aina chebau yohankrage. Makhoi mayamgi marak adudagi ichana apamba Rajkumari ama khallaga ichaga luhongnaba taurasi. Mamagi wafam aduda Luchingpurelna ima ai luhongningdeda ai nupi amata nungsiba ngamgadaba mande. Karigi ngamloidawribano nungsiba tamgadabani. Nungsiba yaudrabadi matau karamna nangna pabungi mahut silaga afaba ningthau ama oiba ngamgani. Imana nungaini khallabadi ai imana haiba loina yarage. Aina hairibasing ase imagi nungainaba khakta nate ichagi suni. Ichana nungsuk nungjanana matam pumbada laibado ima yengba nungaite. Ichana nungaina laikibaduni imana pambadi. Asi hairamlaga mama Laikhamton so ka adudagi thokkirami. Luchingpurel su thongnang mayada phamduna mamana hairamlibasing ado sum khallaga leihawe. Matamdi sum haujinkibana Luchingpurelgi chahi 19 phaba numit adu yauraklami. Mama Laikhamtonna haikibagumna numit aduda achauba thauram mama konung aduda sinnanabagidammak sem sari. Konung aduda lairiba mipum khudingmak masa masagi thabak loina chinarami. Konung manunggi amadi mapanda phazaraba makhal makhalgi lei kayana konung adugi leiteng oina su semlami. Luchingpurel so thauram adugi damak loishinba haurami. Mahag angangba machugi phazaraba fizol ama setli. Masamana sitnana hali. Wang chauna jinglemna phazaraba sabana du ubada mipum khudingwak soidana ngaunaga dauribagi phibamni. Adubu maithongda kejarabaso mathamoi manungda nungaitabasing adudi ahongba karisu leiramde. Mahagna loishinba loirakpada thauram adu haugadaba matam khara watlamne. Madu hauba ngaiba oina mahag khambana nungi murti onkhiba mafam aduda chatluge haina khalame. Asumna mahag konung adudagi tapna mathanta thonglai. Khambagi manakta yaurabada khambagi murti aduda yenglaga khamba ngasise aigi chahi 19 phaba numit madugi konungda thauram ama silhawe. Adubo nangdi yaudreko. Asi haiduna nungaitana ngaihak nonthaduna lei aduga makha amuk tarai. Ngasigi thauram asida Rajkumari mayam amasu lakduna saruk yagani. Aduga makhoi mayam adugi maraktagi aigi apamba Rajkumari ama khallaga imana aiga luhongbirani hai. Aduga babagi mahut sinnanaba aingonda khulasigi ningthau khubamsu sinarani hainasu imana hairame. Adubu khamba ai luhongbase pamde nupi amatabu aina nungsiba ngamde ngamgadaba mande. Nang leiramlabadi aise khitada oirabasu nungaijaramgani ko. Asomna khambagi murti aduda pau tamningai mamangda ukiba lamnganu adu amuksu mahagna urai. Mahag
lam nganu adugi manakta changsilaga yengi. Adudasu hanagumna lam nganu adugi mamitta nungaitabagi mami adumak taba ui. Mahak ubada lam nganu adushu mangonda karigumba khara hainingbagumna magi manakta paisilai. Luchingpurel na lam nganu adubu yenglaga nangbu miyoiba aikoina ngangnaribasing asibu khangba ngamra. Aigi wakhaladi nang khara makhaidi gyan taramgani haina thajai. Luchingpurel gi wahai aduda gyan tai haibagumna lam nganu adugi masa adu phara khapladuna mamitagi mapi taraklame. Madu ubada Luchingpurel na karigi kaplibano. Lam nganu gi mapokto pokpa nangdi nungairamgani. Nangi nungsiba kana ama kainaba nungaitabasu phauramai. Aduga nangna nungsiba sungphau phaudab lamnanbi amaga luhongbasu tauramloido. Mahaki wafam aduda lam nganu adu hena kanna tengtharai. Adudagi khanghaudana handaksu mamangda paithorakiba kwak amuba adu paithoraktuna khambada taukibagumna Luchingpurel gi makokta hange honarai. Adubu Luchingpurel na makok adu phat laithokibana hankibagi palhauramde. Adudagi kwak adu sauna khong na paikirame. Lam nganu adusu makhatana laitharamdabida mamai laithoktuna isingda iroidaga chatkirame. Luchingpurel lam nganu aduna chatkiba maikai adubu yenglaga turel mapalda chattuna lam nganu adugi matung inarai. Sum inarakpada mahakna amukta changdriba umang amada changraklami. Umang adu asuki matik sui. Achauba uzaw mayam ama hawe. Ujaw sing aduna kongna homankibana numitki mangal changlakpa ngamlamde. Luchingpurel su akiba laita lam nganu adu kadaida chatkibagi khangningna matung adu mag inarai. Sum yengbada lam nganu adu imalmallaba akaiba ikai kairaba kunung amagi manaklomda sum changsinkiba adu ui. Imanmanba kunung adugi manak yaubaga ising adudagi kangphalda kakhatki. Aduga kangphal yaubaga lam nganu adu masak matau phajarabi Rajkumari ama onthorai. Madu ubada Luchingpurel pungak ngakna yengi. Onthorakliba Rajkumari adu masam yamna sangi. Angauba machugi fizol setli. Makokta sana machugi luhub adusu adum oble. Rajkumari aduna imanmallaba kunung aduda changkige taubaga Luchingpurel na ngaikho nangna changdu tawrido kadaidano. Rajkumari adu mamai onthorakte adubu makhong thangbadi leplami. Luchingpurel na amuka namaido amta onthoro. Aigi ming Rajkumar Luchingpurel kawi. Ado nangbu kanano ai amukta khangjage. Rajkumari adu mamai tapna onthoraktuna Luchingpurel de yenglai. Mahak masak matau aduki matik phajai. Mahak ubada Luchingpurel gi thamoida nungsibagi ihul ama hulakpagum phaurame. Adubu Rajkumari adugi mamitta hanagumna nungaitaba pendabagi mamidi adumak tare. Rajkumari aduna tapna aigi ming Rajkumari laisalimbi kawe. Karigidamag nangna lam nganu gi saklon oliba aduga nangi mitta nungaitabagi mami adum tariba aduna kari nungaitaba maram leibagino. Aibu mabuk phatraba nupa amana imanmallaba kunung asida phasinduna thame. Nupa adugi maming Thongnen sana kawe. Mahak mitrang tauba haiba nupani. Mahakna aibu magi mitrang sizinaraga ayuk nungthilgi matamda khak lam nganugi saklon olhanduna kunung asidagi mapan thokpa yahali. Atay matamdadi yahande. Laijalembigi wafam adu tabada Luchingpurel adu sauna kadai mitrang haiba nupa adudi mahak kadai dile. Ai maga unaduna wari sanaki aduga mana tawribasing ase achumba nate haibado mangonda khanghange. Madugi kanaba lairoi adugi mahut nangoina sokani. Mahakna aibu atopa nupa amataga wari sanaba amadi unaba yadabani. Hojik ibanina wari sanaribase ukrabadi mahak soidana saubani. Luchingpurel na karisu thausadana ai mabu gide aingonda magi lefam khangalo mabu maithiba piraga nangbu magi mitrang adudagi aina thadokhange. Mahak yamna tamthiba nupani. Nanga maga lamba tawba kaisu ngamlai. Madugi mahut nang hankro. Nangi pukjal chawba matawada aisu khangi. Nangna aigi iteng pangninglabasu. Hojikti
ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈꯤꯕꯅ ꯅꯪꯒꯤ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ꯫ ꯑꯩ ꯃꯥꯕꯨ ꯊꯦꯡꯅꯗꯨꯅ ꯍꯜꯂꯣꯏ꯫ ꯅꯪꯕꯨ ꯑꯩꯅ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯁꯣꯏꯗꯅ ꯀꯜꯂꯝꯈꯤꯒꯅꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯖꯕꯁꯨ ꯇꯥꯕꯤꯗ ꯅꯨꯡꯉꯥꯏꯇꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯗ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯟꯈ꯭ꯔꯒꯦ꯫ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯈꯪꯍꯜꯂꯝꯒꯦ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯑꯩꯒꯤ ꯆꯍꯤ 19 ꯐꯥꯔꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯃꯗꯨꯗ ꯑꯇꯣꯞꯄ ꯈꯨꯜꯁꯤꯡꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯀꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯩꯅ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯒ ꯑꯩꯒ ꯂꯨꯍꯣꯡꯒꯗꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯦ ꯅꯪꯁꯨ ꯑꯩꯅ ꯌꯥꯎꯕ ꯂꯥꯛꯍꯟꯅꯤꯡꯉꯤ꯫ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯑꯩꯒ ꯂꯨꯍꯣꯡꯒꯗꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯒꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯂꯥꯏꯖꯂꯦꯝꯕꯤ ꯅꯨꯡꯉꯥꯏꯇꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩ ꯅꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯄ ꯉꯝꯒꯅꯤ? ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯑꯩꯉꯣꯟꯗ ꯃꯗꯨ ꯌꯥꯎꯕ ꯆꯠꯄꯒꯤ ꯑꯌꯥꯕ ꯀꯩꯁꯨ ꯄꯤꯔꯛꯎꯌꯦ꯫ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯅꯥꯟꯊꯣꯛꯄ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯊꯤꯔꯒ ꯂꯥꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯦ꯫ ꯌꯦꯡꯉꯒꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯂꯦꯝꯕꯤꯅ ꯊꯥꯖꯕ ꯄꯤꯔꯛꯂꯕꯗ ꯂꯨꯆꯤꯡꯄꯨꯔꯦꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯈꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯍꯟꯈꯤꯕꯒ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯑꯃꯟꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯇꯞꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯎ ꯃꯔꯨꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯇꯨꯃꯤꯟꯅ ꯊꯣꯡꯂꯦꯟ ꯁꯅꯥꯒꯤ ꯑꯄꯣꯛꯄ ꯃꯆꯥꯅꯨꯄꯤ ꯁꯥꯏꯑꯣꯟꯕꯤꯅ ꯄꯨꯝꯅꯃꯛ ꯇꯥꯔꯝꯃꯤ꯫ ꯁꯥꯏꯑꯣꯟꯕꯤ ꯃꯄꯥ ꯊꯣꯡꯂꯦꯟ ꯁꯅꯥꯒꯨꯝꯅ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕꯤ ꯃꯁꯥꯒꯤꯇ ꯈꯟꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯂꯦꯡꯒꯥ ꯑꯣꯏꯒꯅꯤ꯫ ꯋꯥꯡꯕꯁꯨ ꯃꯥꯟꯅꯩ, ꯇꯧꯕꯇꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯝ ꯃꯆꯨꯗꯤ ꯈꯦꯠꯅꯩ꯫ ꯃꯍꯥꯛꯀꯤꯅ ꯑꯃꯨꯕ ꯑꯣꯏ ꯑꯗꯨꯒ ꯂꯥꯏꯖꯂꯦꯝꯕꯤꯒꯤꯅ ꯉꯥꯡꯂꯩꯅꯕ ꯃꯆꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯅ ꯃꯉꯣꯟꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯗꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯖꯔꯒꯁꯨ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯁꯣꯛꯅꯅꯕ ꯊꯕꯛꯇꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯄꯥ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯈꯤꯕꯅ ꯃꯍꯥꯛꯄꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯁꯣꯛꯅꯅꯕ ꯊꯕꯛ ꯇꯧꯔꯨꯕ ꯇꯥꯔꯒꯗꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯈꯪꯖꯔꯝꯃꯤ꯫ ꯁꯥꯏꯑꯣꯟꯕꯤꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯄꯥꯝꯖꯕ ꯐꯥꯎꯈ꯭ꯔꯕꯅꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯜꯂꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯊꯧꯔꯝ ꯑꯗꯣ ꯌꯥꯎꯕ ꯆꯠꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯩꯅ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏꯒ ꯑꯣꯏꯕ ꯐꯪꯂꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯌꯥꯗ ꯄꯦꯟꯖꯒꯗꯕ꯫ ꯀꯥꯟꯅꯗꯦ, ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥꯐꯝ ꯄꯨꯝꯕ ꯇꯝꯕꯅ ꯐꯔꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯁꯨ ꯕꯕꯥꯗ ꯂꯣꯏꯅ ꯍꯥꯏꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯁꯥꯏꯑꯣꯟꯕꯤ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯃꯄꯥ ꯊꯣꯡꯂꯦꯟ ꯁꯅꯥꯗꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯃꯄꯥ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯍꯥꯛ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯀꯣꯏꯅ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯥ ꯑꯗꯨꯗ ꯑꯔꯤꯕ ꯃꯨꯔꯇꯤ ꯎꯅ ꯁꯥꯕ ꯀꯌꯥ ꯑꯃ ꯊꯝꯃꯤ꯫ ꯃꯗꯨꯒꯤ ꯅꯥꯀꯟꯗꯅ ꯑꯆꯧꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯃꯈꯜ ꯃꯈꯜꯒꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯌꯣꯛꯇꯨꯅꯁꯨ ꯊꯝꯃꯤ꯫ ꯁꯨꯝ ꯌꯦꯡꯂꯤꯉꯩꯗ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯀꯥ ꯑꯗꯨꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯑꯗꯨ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯑꯣꯟꯊꯣꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯊꯣꯡꯂꯦꯟ ꯁꯅꯥ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯡꯂꯦꯟ ꯁꯅꯥ ꯃꯁꯥ ꯃꯎ ꯐꯩ, ꯋꯥꯡ ꯆꯥꯎꯏ꯫ ꯃꯁꯛꯇꯨ ꯌꯦꯡꯕꯗ ꯑꯍꯜ ꯑꯣꯏꯔꯤ, ꯃꯁꯝꯁꯨ ꯃꯀꯣꯏꯁꯨ ꯑꯉꯧꯕ ꯂꯣꯏꯅ ꯑꯣꯜꯂꯦ꯫ ꯃꯍꯥꯛ ꯂꯩꯇꯕ ꯀꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯁꯥꯏꯑꯣꯟꯕꯤꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯣꯡꯂꯦꯟ ꯁꯅꯥꯗꯨ ꯉꯛꯂꯞꯅ ꯀꯔꯤꯒꯤꯅꯣ ꯑꯩ ꯂꯩꯇꯕ ꯀꯥ ꯑꯁꯤꯗ ꯆꯪꯂꯝꯂꯤꯕꯗꯤ? ꯁꯥꯏꯑꯣꯟꯕꯤꯗꯤ ꯃꯄꯥꯅ ꯀꯥ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯖꯔꯝꯗꯦ꯫ ꯈꯪꯍꯧꯗꯅ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯁꯥꯏꯑꯣꯟꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯄꯥꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯄꯥ ꯊꯣꯡꯂꯦꯟ ꯁꯅꯥ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯑꯃꯨꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯃꯄꯥꯗ ꯀꯤꯔꯞ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩ ꯕꯕꯥꯗ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎ ꯈꯔ ꯇꯝꯒꯦ ꯈꯟꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯕꯕꯥ ꯂꯩꯔꯝꯗꯕꯗꯨꯗ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯄꯥꯎ ꯇꯝꯒꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯡꯂꯦꯟ ꯁꯅꯥꯁꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯁꯥꯏꯑꯣꯟꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯔꯤ ꯄꯥꯎ? ꯁꯠ ꯇꯝꯃꯨ ꯇꯥꯒꯦ꯫ ꯁꯥꯏꯑꯣꯟꯕꯤꯅ ꯀꯤꯅ ꯊꯣꯡꯂꯦꯟ ꯁꯅꯥꯗ ꯌꯦꯡꯂꯒ ꯑꯩꯅ ꯋꯥꯐꯝꯁꯤꯡꯁꯦ ꯇꯝꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃ ꯕꯕꯥꯅ ꯑꯩꯒꯤꯗꯃꯛ ꯇꯧꯕꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯍꯥꯏꯌꯨꯅꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕ, ꯏꯄꯥꯅ ꯂꯣꯏꯅ ꯊꯨꯡꯍꯟꯒꯅꯤ꯫
ꯑꯩꯒꯤ ꯑꯄꯥꯝꯕꯗꯨꯅ ꯀꯣꯟꯅ ꯍꯥꯏꯒꯦ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯄꯥꯎ ꯑꯗꯨꯅ ꯍꯥꯟꯅ ꯇꯝꯂꯛꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯉꯁꯥꯏ ꯇꯥꯔꯛꯄ ꯎꯔꯛꯄ ꯂꯥꯏꯖꯂꯦꯝꯕꯤ ꯑꯃꯗꯤ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯄꯥꯎ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯄꯥ ꯊꯣꯡꯂꯦꯟ ꯁꯅꯥꯗ ꯇꯝꯂꯛꯂꯝꯃꯤ ꯆꯥꯌꯣꯟꯕꯤꯒꯤ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯊꯣꯡꯂꯦꯟ ꯁꯅꯥ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯌꯥꯗꯦ ꯈꯪꯅ ꯈꯪꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩꯕꯨ ꯁꯤꯡꯅꯕꯅꯤ ꯑꯁꯨꯝꯅ ꯊꯣꯛꯂꯛꯀꯅꯤ ꯆꯤꯡꯅꯗꯨꯅ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯑꯩꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯜꯍꯟꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯊꯣꯛꯈꯤꯕꯅ ꯍꯥꯟꯈꯤꯕꯗꯒꯤ ꯄꯥꯜꯍꯧꯗꯕꯅꯤ ꯄꯥꯜꯂꯝꯂꯕꯗꯤ ꯃꯍꯥꯛ ꯑꯩꯒꯤ ꯏꯀꯨꯟ ꯈꯪꯒꯗꯕꯅꯤ ꯑꯣ ꯕꯕꯥꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒ ꯊꯦꯡꯅꯔꯕ꯭ꯔꯥ ꯉꯁꯥꯏ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯊꯦꯡꯅꯩ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯁꯛꯇꯣ ꯕꯕꯥꯕꯨ ꯐꯖꯅ ꯎꯍꯧꯕ꯭ꯔꯥ ꯃꯥꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩꯀꯣ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯁꯛ ꯐꯖꯩꯒ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯜꯂꯛꯄꯣꯏ ꯈꯝꯕꯟꯕꯣꯏ ꯇꯧꯔꯒ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯈꯥ ꯇꯥꯒꯅꯨ ꯇꯥꯅꯤꯡꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯎꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯇꯧꯔꯒ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯑꯃ ꯑꯣꯟꯊꯣꯔꯛꯏ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡꯁꯤꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯝꯖꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯀꯣꯅꯨꯡ ꯑꯗꯨ ꯅꯤꯛꯂꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤꯅ ꯀꯣꯅꯨꯡ ꯑꯗꯨ ꯀꯟꯅ ꯅꯤꯛꯂꯛꯄ ꯑꯗꯨꯗ ꯃꯅꯥꯀꯣꯡ ꯑꯅꯤꯃꯛ ꯃꯣꯟꯅ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯂꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯊꯣꯛꯄ ꯅꯠꯇꯦ ꯃꯃꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯌꯥꯔꯛ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯁꯥꯎꯔꯛꯄ ꯈꯨꯗꯤꯡꯒꯤ ꯊꯣꯛꯇꯨꯅ ꯂꯥꯛꯂꯕꯅꯤ ꯃꯍꯥꯛꯅ ꯁꯥꯎꯔꯛꯄ ꯑꯁꯤꯅꯤ ꯂꯥꯏꯖꯂꯦꯝꯕꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯕꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯏ ꯆꯥꯌꯣꯟꯕꯤꯁꯨ ꯃꯄꯥꯗ ꯀꯤꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯑꯃꯨꯛ ꯍꯥꯏꯔꯒꯦ ꯊꯣꯡꯂꯦꯟ ꯁꯅꯥꯁꯨ ꯑꯁꯥꯎꯕ ꯈꯔ ꯐꯥꯊꯔꯒ ꯈꯨꯝꯂꯛꯏ ꯍꯥꯏꯌꯨ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯔꯥꯖꯀꯨꯃꯥꯔꯒꯤ ꯀꯣꯅꯨꯡꯗ ꯁꯤꯜꯂꯤꯕ ꯊꯧꯔꯝ ꯑꯗꯨꯕꯨ ꯌꯥꯎꯕ ꯆꯠꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕꯁꯨ ꯄꯥꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯡꯂꯦꯟ ꯁꯅꯥ ꯁꯥꯎꯕ ꯑꯃꯨꯛ ꯍꯧꯔꯛꯏ ꯆꯥꯌꯣꯟꯕꯤꯗ ꯐꯨꯒꯦ ꯈꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯠꯈꯠꯂꯛꯏ ꯊꯥꯡꯒꯠꯂꯝꯕ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯑꯃꯨꯛ ꯊꯥꯊꯔꯛꯏ ꯑꯗꯨꯒ ꯆꯥꯌꯣꯟꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯆꯥꯕꯨ ꯇꯁꯦꯡꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯄꯥꯝꯂꯕ꯭ꯔꯥ ꯄꯥꯝꯃꯤ ꯃꯥꯕꯨ ꯑꯍꯥꯟꯕ ꯑꯩꯅ ꯎꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯐꯥꯎꯈ꯭ꯔꯦ ꯐꯔꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯏꯄꯥꯅ ꯊꯨꯡꯍꯜꯂꯒꯦ ꯅꯪ ꯊꯧꯔꯝ ꯑꯗꯨ ꯌꯥꯎꯕ ꯆꯠꯂꯣ ꯇꯧꯕꯇꯕꯨ ꯅꯪ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯁꯛꯂꯣꯟ ꯑꯣꯜꯂꯒ ꯆꯠꯀꯗꯕꯅꯤ ꯊꯣꯡꯂꯦꯟ ꯁꯅꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯆꯥꯌꯣꯟꯕꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯏ ꯃꯉꯣꯟꯗꯗꯤ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯑꯃꯨꯛꯀ ꯏꯄꯥꯅ ꯄꯨꯝꯅꯃꯛ ꯁꯤꯟꯒꯅꯤ ꯏꯆꯥ ꯀꯩꯁꯨ ꯋꯥꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ ꯁꯣꯝꯗꯅ ꯂꯥꯏꯖꯂꯦꯝꯕꯤꯗꯨ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯀꯥꯗꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯊꯛ ꯏꯊꯪ ꯊꯪꯕꯗ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯑꯣꯏꯍꯜꯂꯤ ꯐꯝꯅ ꯐꯝꯅ ꯃꯍꯥꯛ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯍꯧꯈ꯭ꯔꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯇꯞꯅ ꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯥꯏꯖꯂꯦꯝꯕꯤ ꯅꯤꯡꯊꯧ ꯇꯣꯝꯆꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯁꯅꯥꯂꯦꯝꯕꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤꯅꯤ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯃꯉꯣꯟꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯄꯪꯆꯥꯎ ꯆꯥꯎꯕ ꯈꯨꯜ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯤꯛꯆꯔꯕꯁꯨ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯤ ꯅꯤꯡꯊꯧ ꯇꯣꯝꯆꯧꯁꯨ प्रजाꯅ ꯌꯥꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯅꯤꯡꯊꯧ ꯇꯣꯝꯆꯧꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯇꯣꯝꯆꯧꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯃꯤꯡ ꯔꯥꯖꯀꯨꯃꯥꯔ ꯊꯣꯡꯂꯦꯟ ꯁꯅꯥ ꯀꯧꯖꯩ ꯊꯪꯅꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯩꯍꯥꯛ ꯏꯅꯤꯡꯊꯧꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯖꯒꯦ ꯈꯟꯗꯨꯅ ꯂꯥꯛꯆꯕꯅꯤ ꯅꯤꯡꯊꯧ ꯇꯣꯝꯆꯧꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯍꯥꯏꯌꯨ ꯇꯥꯁꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯑꯩꯅ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯆꯤꯡꯅꯗꯅ ꯄꯤꯊꯣꯛꯀꯦ ꯊꯣꯡꯂꯦꯟ ꯁꯅꯥꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕ ꯎꯖꯕꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯈ꯭ꯔꯦ ꯏꯅꯤꯡꯊꯧꯅ ꯌꯥꯕꯤꯔꯒꯗꯤ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕꯕꯨ ꯊꯣꯡꯂꯦꯟ ꯁꯅꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯣꯝꯆꯧꯅ ꯃꯉꯣꯟꯗ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯛꯏ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜ ꯑꯗꯨ ꯆꯞ ꯆꯥꯅ ꯃꯁꯥ ꯅꯥꯟꯅ ꯁꯦꯠꯂꯛꯏ ꯃꯍꯥꯛ ꯋꯥꯡ ꯆꯥꯎꯏ ꯌꯦꯡꯕꯗ ꯅꯍꯥ ꯃꯥꯅ ꯐꯖꯩ
ꯇꯣꯝꯆꯧꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯑꯦ, ꯑꯩ ꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯖꯒꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯁꯨ ꯑꯩꯅ ꯄꯤꯒꯅꯤ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯖꯔꯣꯏ, ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ꯫ ꯇꯣꯝꯆꯧꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕꯒꯤ ꯍꯧꯅꯕꯤ ꯃꯤꯉꯣꯟꯗ ꯐꯠꯇꯅ ꯈꯟꯕ ꯍꯩꯔꯝꯗꯦ, ꯑꯗꯨꯅ ꯊꯣꯡꯂꯦꯟ ꯁꯅꯥꯗꯁꯨ ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯐꯥꯎꯔꯝꯗꯦ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯈꯟꯊꯔꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯆꯥꯒꯤ ꯋꯥ ꯑꯃ ꯍꯥꯟꯅ ꯇꯥꯈꯤꯁꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯃꯄꯥ ꯑꯩꯍꯥꯛꯁꯨ ꯑꯗꯨꯝ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯝꯆꯧꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯎ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯄꯟꯊꯕ ꯇꯧꯗꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ, ꯑꯗꯨꯒ ꯀꯩ ꯍꯥꯏꯕꯤꯒꯗꯕꯅꯣ ꯄꯥꯕꯨꯡ? ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯂꯥꯏꯖꯂꯦꯝꯕꯤ, ꯌꯦꯡꯉꯨ, ꯃꯥꯡꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯦ ꯑꯩꯈꯣꯏꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯏꯆꯥꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯦ, ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯏꯄꯥꯗ ꯅꯤꯔꯔꯦ꯫ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯊꯨꯡꯍꯟꯗꯨꯅ ꯏꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯔꯦ꯫ ꯏꯆꯥꯕꯨ ꯀꯔꯤ ꯈꯟꯕꯒꯦ? ꯏꯄꯥꯗ ꯆꯤꯡꯅꯗꯅ ꯍꯥꯏꯌꯨ, ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯏꯄꯥꯅ ꯇꯧꯒꯗꯧꯔꯤꯕꯁꯦ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯊꯣꯡꯂꯦꯟ ꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯕ꯭ꯔꯅꯦ? ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯨꯡꯁꯤꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯄ ꯉꯝꯒꯗ꯭ꯔꯥ? ꯑꯗꯨꯒ ꯅꯪ ꯅꯁꯥꯒꯤ ꯀꯩꯁꯨ ꯈꯜꯂꯨꯕ ꯇꯧꯗꯅ ꯑꯩꯅꯕꯨ ꯄꯥꯝꯂꯦ ꯍꯥꯏꯔꯕꯗꯤ ꯅꯪꯉꯣꯟꯗ ꯁꯣꯛꯍꯟꯒꯗꯕ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯊꯨꯡꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯌꯨ꯫ ꯃꯍꯥꯛꯀꯤ ꯋꯥꯁꯤꯡ ꯑꯗꯨꯗ ꯊꯣꯡꯂꯦꯟ ꯁꯅꯥ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ, ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯗꯤ ꯐꯖꯗ꯭ꯔꯦ ꯈꯟꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯗ ꯌꯦꯡꯂꯒ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯔꯝ ꯆꯥꯗꯅ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯂꯤꯕ? ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯄꯨꯝꯅꯃꯛ ꯍꯥꯏꯖꯈ꯭ꯔꯕꯅꯤ, ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯟꯒꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯁꯨ ꯑꯩꯅ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯊꯣꯡꯂꯦꯟ ꯁꯅꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯂꯥꯏꯖꯂꯦꯝꯕꯤꯅ ꯄꯦꯟꯖꯔꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯅꯨꯄꯥ ꯑꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯄꯥ ꯇꯣꯝꯆꯧꯗ ꯑꯣꯟꯁꯤꯜꯂꯛꯂꯒ, ꯄꯥꯕꯨꯡ, ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ, ꯃꯉꯣꯟꯗ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯇꯥꯗꯦ꯫ ꯃꯍꯥꯛ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯖꯅ ꯈꯪꯗ꯭ꯔꯤꯕ ꯃꯥꯜꯂꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯊꯣꯡꯂꯦꯟ ꯁꯅꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯃꯥꯏ ꯍꯣꯡꯂꯛꯏ꯫ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯑꯣꯏꯈꯤꯕ ꯅꯍꯥ ꯃꯥꯅ ꯐꯖꯕ ꯃꯁꯛ ꯑꯗꯨꯗꯒꯤ ꯑꯍꯟ ꯑꯣꯏꯔꯕ, ꯃꯁꯝ ꯑꯉꯧꯕ ꯍꯧꯔꯕ, ꯇꯝꯊꯤꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯁꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯦꯠꯂꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔꯒꯤ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯑꯃ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯍꯥꯛ ꯂꯥꯏꯖꯂꯦꯝꯕꯤꯗ ꯁꯥꯎꯅ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ, ꯑꯄꯪꯕꯤ, ꯅꯪꯅ ꯉꯥꯡꯊꯣꯛꯈ꯭ꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯂꯥꯜꯂꯦ ꯍꯥꯏꯕ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯦꯗꯣ? ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯛ ꯍꯥꯏꯖꯕꯅꯤ꯫ ꯌꯥꯗ꯭ꯔꯕꯗꯤ ꯌꯥꯗꯕꯒꯤ ꯊꯕꯛ ꯇꯧꯔꯛꯄ ꯇꯥꯔꯦ꯫ ꯑꯩꯁꯦ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯅꯪꯕꯨ ꯑꯣꯏꯍꯟꯅꯤꯡꯕ ꯑꯃꯗ ꯍꯦꯛꯇ ꯑꯣꯜꯍꯟꯕ ꯉꯝꯕ ꯅꯨꯄꯥꯅꯤ꯫ ꯑꯩꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛ ꯑꯃꯠꯇ ꯉꯝꯗꯕ ꯂꯩꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯊꯥꯡꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯇꯧꯔꯛꯏ꯫ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯆꯥꯛꯍꯜꯂꯤ꯫ ꯆꯥꯛꯂꯤꯕ ꯃꯩꯖꯥꯎ ꯑꯗꯨꯅ ꯀꯟꯃꯟꯈꯤꯕꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯈꯛꯇ ꯅꯠꯇꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗꯁꯨ ꯆꯥꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯆꯥꯛꯂꯛꯄ ꯑꯣꯏꯕꯅ ꯃꯩ ꯑꯗꯨꯗꯒꯤ ꯀꯅꯥꯁꯨ ꯅꯥꯟꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯌꯥꯎꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯋꯥꯏ ꯃꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯂꯦꯝꯕꯤꯗꯤ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯎꯆꯦꯛ ꯑꯣꯜꯍꯟꯗꯨꯅ ꯄꯣꯟ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯄꯨꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯊꯛ ꯏꯊꯪ ꯊꯪꯕ ꯀꯥ ꯑꯗꯨꯗ ꯂꯩꯍꯜꯂꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯂꯥꯏꯖꯂꯦꯝꯕꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯄꯨꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯎꯆꯦꯛ ꯑꯃ ꯄꯣꯟꯗ ꯍꯥꯞꯂꯒ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯊꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩꯅ ꯄꯣꯟꯗ ꯌꯣꯛꯂꯤꯕ ꯎꯆꯦꯛ ꯑꯁꯦ ꯅꯪꯒꯤ ꯀꯥꯗ ꯊꯝꯂꯤꯕꯒꯤ ꯃꯔꯝ, ꯉꯁꯤ ꯑꯩꯅ ꯅꯪꯒꯤ ꯏꯃꯨꯡꯗ ꯇꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯪꯅ ꯀꯥꯎꯗꯅ ꯂꯩꯅꯅꯕꯅꯤ꯫ ꯎꯆꯦꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯔꯨꯞ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯎꯆꯦꯛ ꯑꯗꯨꯗ ꯇꯝꯗꯨꯅ ꯄꯣꯊꯥꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯤꯡ ꯂꯧꯔꯒ ꯁꯅꯥ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯖꯩ꯫ ꯎꯆꯦꯛ ꯑꯗꯨꯗ ꯂꯥꯏꯖꯂꯦꯝꯕꯤꯅ, ꯁꯅꯥ, ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ? ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯍꯥꯏꯔꯝꯕ ꯃꯇꯝ ꯑꯗꯨꯗꯤ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝꯅ
ꯑꯩ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯑꯩꯕꯨ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯦ ꯍꯥꯏꯈꯤꯕꯅꯤ ꯃꯥꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ, ꯑꯗꯨꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯗꯨꯒꯤ ꯃꯃꯤ ꯇꯥꯕ ꯎꯏ꯫ ꯑꯩꯅ ꯂꯝ ꯉꯥꯅꯨꯒꯤ ꯁꯛꯂꯣꯟ ꯑꯣꯜꯂꯤꯉꯩꯗꯁꯨ ꯃꯥꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯎꯆꯦꯛ ꯑꯗꯨꯗ ꯄꯥꯎ ꯇꯝꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯂꯥꯏꯖꯂꯦꯝꯕꯤꯅ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯨꯕꯗ ꯊꯣꯡꯂꯦꯟ ꯁꯅꯥꯒ ꯃꯆꯥꯅꯨꯄꯤ ꯁꯥꯏꯑꯣꯟꯕꯤꯒ ꯆꯪꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯎꯕꯗ ꯂꯥꯏꯖꯂꯦꯝꯕꯤꯅ ꯊꯨꯅ ꯎꯆꯦꯛ ꯑꯗꯨ ꯄ꯭ꯔꯗꯥ ꯃꯔꯨꯝꯗ ꯂꯣꯠꯁꯤꯟꯈꯤ꯫ ꯃꯔꯝꯗꯤ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯃꯉꯣꯟꯗ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯎꯆꯦꯛ ꯑꯗꯨꯗ ꯎꯍꯟꯅꯤꯡꯗꯕꯒꯤꯅꯤ꯫ ꯊꯣꯡꯂꯦꯟ ꯁꯅꯥꯁꯨ ꯀꯥ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯂꯥꯏꯖꯂꯦꯝꯕꯤꯗ ꯌꯦꯡꯂꯒ "ꯑꯩ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯔꯣꯠꯄ ꯊꯝꯗꯨꯅ ꯁꯦꯡꯅ ꯈꯨꯝꯃꯛꯑꯣ"꯫ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯅꯣ ꯈꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯅꯪ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯧꯔꯝ ꯑꯃ ꯌꯥꯎꯕ ꯆꯠꯅꯤꯡꯉꯤ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ?" ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ "ꯍꯣꯏ, ꯆꯨꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯒ ꯅꯪꯕꯨ ꯆꯠꯍꯜꯂꯕꯗꯤ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯕ ꯌꯥꯕ ꯉꯝꯒꯗ꯭ꯔꯥ?" ꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯂꯥꯏꯖꯂꯦꯝꯕꯤ ꯁꯥꯎꯅꯤꯡꯅ ꯊꯣꯡꯂꯦꯟ ꯁꯅꯥꯗ ꯌꯦꯡꯂꯒ "ꯅꯉꯣꯟꯗ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ, ꯑꯩꯗꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ, ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯃꯤꯗꯨꯗ ꯂꯨꯍꯣꯡꯒꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯗꯨꯅ." "ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯁꯤꯗꯤ꯫ ꯑꯩꯒ ꯂꯨꯍꯣꯡꯕꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯤꯁꯦ? ꯅꯪꯗꯤ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯑꯩ ꯈꯪꯏ꯫ ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯕꯨ ꯅꯪꯅ ꯀꯔꯤꯁꯨ ꯍꯥꯠꯂꯝꯂꯣꯏ." ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯂꯦꯝꯕꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯊꯣꯡꯂꯦꯟ ꯁꯅꯥꯁꯨ ꯁꯥꯎꯅꯤꯡꯅ "ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯑꯗꯨꯅꯤ ꯅꯠꯇ꯭ꯔꯥ?" "ꯍꯣꯏ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯕꯗꯨꯅ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯃꯥꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯕ ꯅꯪꯕꯨ ꯈꯪꯂꯕ꯭ꯔꯣ? ꯅꯨꯡꯁꯤꯔꯒ ꯀꯔꯤꯒꯤ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯅꯝꯂꯒ ꯍꯟꯈ꯭ꯔꯤꯕꯅꯣ? ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯌꯧꯗꯦ ꯇꯥꯛꯄꯅꯤ꯫ ꯃꯥꯒ ꯑꯩꯒ ꯊꯦꯡꯅꯕ ꯁꯣꯏꯗꯅ ꯀꯤꯔꯝꯒꯅꯤ, ꯑꯗꯨꯅꯅꯤ ꯑꯩꯒ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗ ꯍꯟꯈ꯭ꯔꯤꯕ ꯑꯗꯣ꯫ ꯃꯗꯨꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯜꯂꯨ ꯀꯌꯥꯔꯛ ꯍꯥꯏꯖꯕꯗꯒꯤ ꯃꯥꯅ ꯍꯟꯈꯤꯕꯅꯤ꯫ ꯑꯩꯅ ꯌꯥꯔꯝꯂꯕꯗꯤ ꯃꯍꯥꯛ ꯑꯩꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯉꯝꯂꯝꯒꯅꯤ." ꯊꯣꯡꯂꯦꯟ ꯁꯅꯥ ꯃꯆꯤꯟ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯅꯪ ꯃꯉꯣꯟꯗ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯊꯧꯔꯝ ꯑꯗꯣ ꯌꯥꯎꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯈ꯭ꯔꯦ?" "ꯍꯥꯏꯈꯤ"꯫ ꯊꯣꯡꯂꯦꯟ ꯁꯅꯥ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯔꯥꯏꯅ ꯑꯩꯅ ꯊꯥꯗꯣꯔꯛꯀꯅꯤ ꯈꯟꯕ꯭ꯔꯥ? ꯅꯪꯅ ꯑꯩꯕꯨ ꯆꯠꯍꯟꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯃꯗꯨꯗꯤ ꯑꯩꯅ ꯂꯥꯛꯇ꯭ꯔꯤꯕꯗꯣ ꯂꯥꯛꯅꯤꯡꯗꯕꯒꯤ ꯅꯠꯇꯦ ꯍꯥꯏꯕ." "ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯗꯧꯔꯤꯕ? ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯝꯐꯨ ꯍꯥꯐꯨ ꯌꯥꯗꯕꯅꯤ, ꯃꯗꯨꯗꯤ ꯊꯃꯣꯏꯗ ꯃꯊꯟꯇ ꯐꯥꯎꯖꯔꯛꯀꯗꯕꯅꯤ꯫ ꯅꯪꯅ ꯅꯪꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯣ ꯐꯅ ꯁꯤꯖꯤꯟꯅꯔꯒ ꯍꯣꯠꯅꯔꯕꯁꯨ ꯅꯪꯕꯨ ꯅꯝꯐꯨꯗ ꯅꯨꯡꯁꯤꯍꯟꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗꯨꯅꯤ, ꯈꯪꯖꯤꯜꯂꯨ." "ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯅꯪꯗꯤ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯅꯤꯅ ꯀꯩꯁꯨ ꯈꯪꯉꯝꯃꯣꯏꯌꯦ." ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯊꯣꯡꯂꯦꯟ ꯁꯅꯥ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯆꯥꯎꯅ ꯃꯈꯨꯠ ꯊꯥꯡꯀꯠꯂꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯇꯧꯔꯒ ꯀꯥ ꯑꯗꯨꯒꯤ ꯄꯔꯗꯥ ꯄꯨꯝꯅꯃꯛ ꯃꯈꯥꯗ ꯂꯣꯏꯅ ꯇꯥꯍꯜꯂꯤ꯫ ꯄꯔꯗꯥꯁꯤꯡꯗꯨ ꯇꯥꯔꯛꯄꯗꯨꯗ ꯉꯁꯥꯏ ꯂꯥꯏꯖꯂꯦꯝꯕꯤꯅ ꯄꯔꯗꯥ ꯃꯔꯨꯝ ꯂꯣꯠꯁꯤꯜꯂꯒ ꯊꯝꯈꯤꯕ ꯄꯣꯟꯗ ꯌꯣꯛꯄ ꯎꯆꯦꯛ ꯑꯗꯨꯁꯨ ꯎꯔꯛꯏ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯎꯆꯦꯛ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯇꯧꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯅꯤꯡꯗ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯂꯣꯠꯁꯤꯜꯂꯤ꯫ ꯊꯣꯡꯂꯦꯟ ꯁꯅꯥꯁꯨ ꯎꯆꯦꯛ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯀꯔꯤꯁꯨꯗꯤ ꯍꯥꯏꯔꯛꯂꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯊꯣꯡꯂꯦꯟ ꯁꯅꯥ ꯃꯥꯒꯤ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯁꯥꯏꯑꯣꯟꯕꯤꯒꯤ ꯃꯁꯥꯗ ꯍꯥꯏꯐꯦꯠ ꯊꯦꯡꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯥꯏꯑꯣꯟꯕꯤ ꯂꯥꯏꯖꯂꯦꯝꯕꯤꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯂꯦꯝꯕꯤ ꯉꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ "ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯁꯥꯏꯑꯣꯟꯕꯤꯕꯨ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯁꯣꯏꯗꯅ ꯆꯠꯍꯟꯒꯅꯤ꯫ ꯃꯍꯥꯛꯄꯨ ꯅꯪꯅꯤ ꯍꯥꯏꯗꯨꯅ ꯃꯣꯏꯅ ꯈꯜꯂꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯂꯨꯍꯣꯡꯂꯅꯤ꯫ ꯌꯦꯡꯉꯁꯤ ꯅꯪꯕꯨ ꯀꯌꯥꯝ ꯌꯥꯝꯅ
ꯃꯥꯅ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯗꯣ? ꯊꯣꯡꯂꯦꯟ ꯁꯅꯥꯒꯤ ꯋꯥꯗꯨꯗ ꯂꯥꯏꯖꯂꯦꯝꯕꯤꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯁꯥꯏꯑꯣꯟꯕꯤꯒ ꯑꯩꯒ ꯐꯅ ꯌꯥꯝꯅ ꯏꯁꯛ ꯏꯇꯧ ꯃꯥꯟꯅꯖꯔꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯇꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯔꯣꯏ꯫ ꯃꯗꯣ ꯔꯥꯖꯀꯨꯃꯥꯔꯅ ꯍꯦꯛ ꯌꯦꯡꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯈꯤꯒꯅꯤ꯫ ꯁꯥꯏꯑꯣꯟꯕꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯅꯪꯗꯤ ꯔꯥꯖꯀꯨꯃꯥꯔꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯅꯪꯒꯤ ꯐꯖꯕꯗꯣ ꯎꯕꯗ ꯉꯥꯎꯈꯤꯕ ꯈꯛꯇꯅꯤ꯫ ꯁꯥꯏꯑꯣꯟꯕꯤꯅ ꯑꯁꯨꯝꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯁꯥꯏꯑꯣꯟꯕꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯂꯥꯏꯖꯂꯦꯝꯕꯤꯒ ꯆꯞ ꯃꯥꯟꯅꯅ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯥꯏꯖꯂꯦꯝꯕꯤ ꯃꯊꯃꯣꯏ ꯁꯣꯛꯅ ꯎꯄꯥꯏ ꯂꯩꯇꯅ ꯐꯃꯨꯡꯗ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯄꯦꯟꯅ ꯀꯞꯆꯩ꯫ ꯃꯇꯧꯗꯨ ꯎꯕꯗ ꯊꯣꯡꯂꯦꯟ ꯁꯅꯥꯗꯤ ꯃꯈꯣꯛ ꯄꯣꯡꯅ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯀꯥ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯨꯆꯤꯡꯄꯨꯔꯦꯜ ꯍꯣꯏꯒꯤ ꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯊꯧꯔꯝ ꯑꯗꯨ ꯌꯥꯝꯅ ꯐꯖꯅ ꯂꯨ ꯅꯥꯟꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯗꯅ ꯁꯤꯜꯂꯤ꯫ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤ꯫ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤꯕ ꯀꯥ ꯑꯗꯨꯗ ꯃꯁꯥ ꯅꯥꯜꯂꯕ ꯐꯤꯗꯥ 3ꯈꯛ ꯊꯥꯔꯝꯃꯤ꯫ ꯃꯌꯥꯏ ꯊꯪꯕ ꯐꯤꯗꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯤꯡꯊꯧ ꯇꯦꯜꯍꯩꯕꯅ ꯎꯞꯂꯝꯕ ꯂꯨꯍꯨꯞ ꯑꯗꯨ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯌꯦꯠ ꯊꯪꯕꯗ ꯃꯍꯥꯔꯥꯅꯤ ꯂꯩꯈꯝꯇꯣꯟꯅ ꯐꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯏ ꯊꯪꯕꯗꯅ ꯐꯤꯗꯥ ꯑꯗꯨꯗ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯐꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯐꯝꯂꯤꯉꯩ ꯂꯩꯈꯝꯇꯣꯟꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯗ ꯍꯪꯂꯛꯏ, ꯂꯥꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯃꯌꯥꯝ ꯑꯁꯤꯕꯨ ꯌꯦꯡꯂꯕ꯭ꯔꯣ? ꯏꯆꯥꯕꯨ ꯑꯄꯥꯝꯕꯒ ꯌꯥꯎꯗ꯭ꯔꯕꯔꯣ? ꯌꯦꯡꯗ꯭ꯔꯤꯗ, ꯑꯩꯅ ꯈꯟꯒꯗꯕ, ꯑꯩꯅ ꯄꯥꯝꯖꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯇ꯭ꯔꯤ꯫ ꯏꯆꯥꯗꯤ ꯍꯥꯟꯅꯅ ꯑꯄꯥꯝꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯈꯟꯇꯣꯛꯂꯒ ꯊꯝꯈ꯭ꯔꯕ ꯑꯣꯏꯔꯦ꯫ ꯍꯥꯟꯅꯅ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤꯒ ꯇꯧꯈ꯭ꯔꯕꯔꯣ? ꯍꯣꯏ꯫ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯂꯩꯈꯝꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯐꯝꯈ꯭ꯔꯦ꯫ ꯂꯨꯆꯤꯡꯄꯨꯔꯦꯜꯁꯨ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯊꯣꯡꯂꯣꯝꯗ ꯌꯦꯡꯉꯤ꯫ ꯃꯈꯣꯏꯒꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯇꯧꯒꯗꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯃ ꯑꯣꯏꯅ ꯑꯅꯧꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯍꯦꯛ ꯊꯨꯡꯂꯕꯗ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯆꯧꯕ ꯑꯗꯨ ꯂꯥꯎꯅ ꯍꯥꯡꯗꯣꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯊꯣꯡꯖꯤꯟ ꯌꯧꯕꯒ ꯆꯪꯂꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯏ ꯑꯃꯅ ꯍꯧꯅ ꯂꯥꯎꯊꯣꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯁꯨ ꯑꯅꯧꯕ ꯔꯥꯖꯀꯨꯃꯥꯔꯤ ꯆꯪꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯉꯛ ꯊꯥꯡꯀꯠꯇꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯗꯨꯝ ꯌꯦꯡꯖꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯂꯥꯎꯅ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯇꯥꯅꯅꯕ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ, ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯂꯦꯝꯕꯤ! ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯃꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯂꯥꯏꯖꯂꯦꯝꯕꯤ ꯅꯠꯇꯦ꯫ ꯁꯥꯏꯑꯣꯟꯕꯤꯅ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯁꯛꯂꯣꯟ ꯑꯣꯜꯂꯒ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕ ꯃꯥꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯁꯥꯏꯑꯣꯟꯕꯤ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯁꯛꯂꯣꯟꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯑꯃ ꯁꯦꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯀꯣꯛꯇꯅ ꯁꯅꯥ ꯃꯆꯨꯒꯤ ꯂꯨꯍꯨꯞ ꯑꯃꯁꯨ ꯎꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇꯅ ꯂꯩ ꯆꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯂꯩꯈꯝꯇꯣꯟ ꯑꯃꯗꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯩ ꯆꯕꯨꯟ ꯑꯗꯨ ꯂꯨꯆꯤꯡꯄꯨꯔꯦꯜꯗ ꯄꯤꯔꯒ ꯃꯍꯥꯛ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯕꯦꯕꯥꯔ ꯎꯠꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯂꯨꯆꯤꯡꯄꯨꯔꯦꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯃꯥ ꯂꯩꯈꯝꯇꯣꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯅꯤ ꯏꯃꯥ, ꯑꯩꯅ ꯍꯥꯏꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ, ꯃꯥꯒꯤ ꯃꯃꯤꯡ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯂꯦꯝꯕꯤ, ꯑꯩꯅ ꯎꯃꯪ ꯑꯃꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯗꯨꯅꯤ꯫ ꯂꯩꯈꯝꯇꯣꯟ ꯂꯥꯏꯖꯂꯦꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯅꯪꯕꯨ ꯅꯤꯡꯊꯧ ꯇꯣꯝꯆꯧꯒꯤ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯁꯅꯥꯂꯦꯝꯕꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯗꯨ ꯅꯠꯇꯕ꯭ꯔꯥ? ꯂꯩꯈꯝꯇꯣꯟꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯁꯥꯏꯑꯣꯟꯕꯤ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯇꯁꯦꯡꯕꯗꯤ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯤꯡꯁꯤꯡ ꯈꯪꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯃꯥ ꯑꯁꯤꯅ ꯌꯥꯝꯅ ꯈꯪꯅ ꯍꯪꯂꯛꯄ ꯑꯁꯤꯅꯗꯤ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯃꯃꯤꯡꯁꯤꯡ ꯑꯁꯤ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯃꯤꯡ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯅ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯂꯝꯃꯤ, ꯍꯣꯏ, ꯃꯥꯅꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ꯫ ꯏꯆꯥꯗꯤ ꯅꯃꯥ ꯁꯅꯥꯂꯦꯝꯕꯤꯒ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦꯗ꯫ ꯅꯪꯒꯤ ꯕꯕꯥꯗꯣ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯃꯍꯥꯛ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕꯅꯤ꯫ ꯅꯃꯥ ꯁꯅꯥꯂꯦꯝꯕꯤꯁꯨ ꯌꯥꯝꯅ ꯏꯪꯖ ꯇꯞꯆꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯗꯨꯒ ꯅꯪꯁꯨ ꯌꯥꯎꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯋꯥꯏ ꯃꯥꯡꯈꯤ ꯍꯥꯏꯅ ꯇꯥꯏ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯍꯤꯡꯂꯝꯃꯤ꯫ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ꯫ ꯂꯩꯈꯝꯇꯣꯟꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯁꯥꯏꯑꯣꯟꯕꯤꯒꯤ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩ꯫
Magi matau aduda Luching Purelna Farese ima toase haukrabadi haukri hojikti mahag imung asigi mi oigadawribane aduna aikhoi punna thauramase harau harauna yauminarasi machagi wahai aduda lekhamtonna nofet tawraga ichagi watasidi phare phare ichana buta sengna khoidajarabadi asi hairaga lekhamton phamlambadagi hawgalai aduga tilliba miyam aduda onsilaga asumna hairaklammi tinbiriba miyam pumnamak munna tabi ngasi aina khul asigi maharani ama oina wafam khara mayamda haijari madudi khul asigi iningthau oibiramba aigina ipuroiba iningthau telhaibana manung matam chadana leikidabana maram oiraga khul asibu makha tana amuk yengsinbinana ba haiduna aina aigi amata pokchaba ichanupa Luching Purelda khul asigi ningthau khubam ase sinajare asi hairaga magi nakanda thamliba telhaibana uplamba ningthaugi luhub ado lekhamtona laukhatlaga Luching Purelgi makokta upirae madu ubada tilliba miyam pumnamak harauna khuba khunarae lekhamtona amuka so hairae aduga atopa wafam amana aigi ichagi imau khul asigina maharani oigadawribi Rajkumari aduso mayamda masak takcha hoge mahak adudi mangda leblibi Rajkumari laijalembi asini asumna laijalembi bu mayamda masak taklame Luching Purel so laijalembi gi saglon olibi Sayonbi gi manakta changsili aduga magi makhut ado tapna pairaga makhoi ani makhut samnaduna mayamda onsilaga makok nunthaduna nolokpa ulaklame madu ubada tilliba miyam ado amuka so harauna khuba khurae asumna miyam pumnamak harau harauna thauram ado makha chatharami Luching Purel laijalembi gi saglonda laklibi Sayonbi gi makhut animak magi makhutna pairaga makhoi ani mai onsinaduna leplaga wari sanaba hawi Luching Purelna laijalembi nangna aigi wa tabiduna mafam asida lakpase ai yamna nungai ado nangmu matau karamna phatraba nupa adudagi nathoktuna laklibana aingonda sengna tam ai lona chilakpani mahagu jengaida magi pakhum ado Luching Purelna thajaba khitang watlammi magi wakhalda magi pakhum khupise ai bui chingda chingakreda magi se aingonda asengbado khanghaningdriba jala aduga aina ngasaidagi magi mamitta yengbada hana aina ukhiba magi mamitta takhiba mamising adusu ngasidi amata uba phangde kaigi werejano adu natragana mahaksibu tasengna laijalembi natraba jala Luching Purelna ngakchanana yenglaga laiba aduda Sayonbina chingnadanaba haiduna asumna hairae aina thongnaw mayada thawan michaksing yengduna phamlingai khanghaudana thawan michaki mathi tarakpado uri madu hek ubaga karigumba khara nijahoge khanduna aina aigi mit anise usilaga tamthiba nupa adugi konung adudagi aibu nanthokpa ngamhanbiwa haiduna nijabane aduga aina mit pangthorakpadadi nakhoigi konung asigi manakta lairame asumna aina thorakpane hojikti aina nakta laklabanina aikhoi ani soidana luhonglagani aduga aibu punsigi oina nungsigani haiduna nangwasao Luching Purel so mana khanghaudana sat haijalakpa aduda kari khumsige khumpham khanglamde adubu mathamoida chingnabade adumak phauri adubu mahaksu laijalembibu ahanba ujakhiba numit adudagi thamoi sengna nungsiba phawkhrabani mathamoida chingnajarabasu mahakna uriba maithong adudi laijalembigi maithong oibana mahakna pangkhanda khanjinba oiramlani khallaga khumlaklame hoi ai nangbu thamoi sengna nungsi ibani soidana luhongani aduga nangbu punsigi oina aina nungsiduna sulaigani amaromdana laijalembi upai leita famduna leirami matau karamna mafam asidagi nantoksigi khanbada thoraklamde magi thongnaw adudagi karigumba chongtharaga chatlabasu mahak tureladudha tasinduna iraknagani iraknarabadi soidana sigani nanthokpa yaba lambi amata uramde tawfam khangda mahak magi marup uchek aduda makhutna tapna nanbiraga asumna hairae sana nangsu aigumna bonasida phajingduna thambireko aishu nangbu naningtamna paihaningbani adubu nangna chatkrabadi aidi kanaga marup sahawne
ꯃꯁꯤꯒꯤ ꯈꯜꯂꯨꯔꯒ ꯅꯪꯁꯦ ꯊꯥꯗꯣꯛꯅꯤꯡꯗꯦ꯫ ꯑꯗꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯄꯥꯝꯕꯒꯨꯝꯅ ꯅꯪꯁꯨ ꯁꯣꯏꯗꯅ ꯅꯅꯤꯡꯇꯝ ꯅꯤꯡꯂꯝꯒꯅꯤꯀꯣ? ꯂꯥꯏꯖꯂꯦꯝꯕꯤ ꯈꯜꯂꯨꯔꯒ ꯁꯅꯥꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝ ꯐꯥꯎꯔꯛꯏ꯫ ꯁꯅꯥꯕꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯒꯦ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯆꯪꯂꯒ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯁꯅꯥꯕꯨ ꯄꯥꯏꯍꯟꯈꯤꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯃꯅꯤꯡꯇꯝꯅ ꯄꯥꯏꯈꯤꯕ ꯑꯗꯨ ꯎꯔꯒ ꯂꯥꯏꯖꯂꯦꯝꯕꯤ ꯃꯆꯤꯟꯗ ꯇꯞꯅ "ꯉꯁꯤꯗꯒꯤꯗꯤ ꯅꯪꯗꯤ ꯅꯅꯤꯡꯇꯝꯅ ꯄꯥꯏꯖꯔꯣꯀꯣ ꯁꯅꯥ꯫ ꯅꯪꯁꯨ ꯅꯪꯒ ꯆꯥꯟꯅꯖꯕꯤ ꯃꯔꯨꯞꯂꯣꯏ ꯑꯃ ꯊꯦꯡꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨ." ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯝꯂꯒ ꯃꯍꯥꯛ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯜꯗꯅ "ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯁꯅꯥꯒꯨꯝꯅ ꯏꯅꯤꯡꯇꯝꯅ ꯄꯥꯏꯕ ꯉꯝꯂꯝꯂꯕꯗꯤ ꯆꯤꯡ, ꯄꯥꯠ, ꯇꯨꯔꯦꯜ, ꯎꯃꯪ ꯋꯥꯃꯪ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯒꯅꯤꯀꯣ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯀꯣꯅꯨꯡꯇꯝꯅꯁꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯇꯧꯅꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯁꯨ ꯑꯩꯅ ꯎꯔꯝꯒꯅꯤꯀꯣ꯫ ꯁꯥꯌꯣꯟꯕꯤ, ꯅꯪꯅ ꯑꯩꯒꯤ ꯁꯛꯂꯣꯟ ꯑꯣꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛꯄꯨ ꯂꯥꯏꯖꯂꯦꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯊꯤꯗꯨꯅ ꯃꯁꯛ ꯇꯥꯛꯂꯤꯕ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤꯀꯣ." ꯑꯁꯤ ꯈꯟꯅ ꯃꯍꯥꯛ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯐꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛ ꯁꯒꯣꯜ ꯑꯃꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯗ ꯍꯧꯖꯤꯛ ꯈꯪꯍꯧꯗꯅ ꯑꯣꯏꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯅꯨꯡꯗ ꯂꯣꯠꯇꯨꯅ ꯌꯥꯎꯔꯒ ꯂꯩꯕ ꯃꯍꯥꯛꯅ ꯇꯧꯕ ꯉꯝꯕ ꯃꯤꯇ꯭ꯔꯪ ꯑꯗꯨꯅꯅꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯋꯥꯈꯜꯗ ꯊꯃꯣꯏ ꯁꯣꯛꯅ ꯈꯜꯂꯕꯗꯤ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯇꯥꯏꯕꯪꯗ ꯑꯣꯏꯊꯣꯔꯛꯄ ꯑꯁꯤꯅꯤ꯫ ꯃꯍꯥꯛ ꯃꯁꯥꯁꯨ ꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯊꯣꯡꯂꯦꯟ ꯁꯅꯥꯗꯒꯤ ꯅꯥꯟꯊꯣꯔꯛꯇꯨꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯀꯣꯅꯨꯡꯇꯝꯅ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯅ ꯊꯣꯡꯂꯦꯟ ꯁꯅꯥ ꯂꯥꯏꯖꯂꯦꯝꯕꯤꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯏꯀꯥꯏ ꯀꯥꯏꯔꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯏꯖꯂꯦꯝꯕꯤꯅ ꯍꯔꯥꯎꯖꯅꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯁꯤꯖꯤꯟꯅꯔꯒ ꯀꯥ ꯑꯃꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯜꯍꯜꯂꯒ ꯑꯆꯧꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄꯒꯨꯝꯅ ꯑꯣꯏꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯂꯦꯝꯕꯤꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯔꯛꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯝꯖꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯒ ꯂꯥꯏꯖꯂꯦꯝꯕꯤꯗ ꯎꯠꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯋꯥꯈꯜꯗꯤ ꯉꯁꯤ ꯐꯥꯎꯕ ꯍꯣꯡꯂꯛꯇꯦ꯫ ꯍꯧꯖꯤꯛ ꯁꯦꯝꯂꯤꯕ ꯑꯁꯤꯁꯨ ꯂꯥꯏꯖꯂꯦꯝꯕꯤꯅ ꯄꯥꯝꯖꯕꯅꯤ ꯈꯜꯂꯒ ꯁꯦꯝꯂꯤꯕꯅꯤ꯫ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯇꯧꯔꯒ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯁꯛ ꯑꯃꯗ ꯑꯣꯟꯊꯣꯛꯍꯜꯂꯤ꯫ ꯁꯛꯇꯝ ꯑꯗꯨ ꯃꯍꯥꯛꯅ ꯂꯥꯏꯖꯂꯦꯝꯕꯤ ꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧ ꯇꯣꯝꯆꯧꯒ ꯎꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯣꯏꯔꯛꯈꯤꯕ ꯁꯛꯇꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯔꯒ ꯃꯍꯥꯛ ꯂꯩ ꯆꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯀꯥꯗ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯀꯧꯗꯨꯅ ꯀꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯂꯦꯝꯕꯤꯗꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯀꯥ ꯑꯗꯨꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯆꯪ ꯆꯪꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯣꯏꯊꯤ ꯊꯤꯕꯗ ꯀꯥ ꯑꯗꯨꯗ ꯊꯝꯕ ꯎꯆꯦꯛꯇꯨ ꯐꯥꯎꯕ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯃꯤꯠ ꯏ ꯀꯥꯔꯗꯨꯅ ꯃꯍꯥꯛ ꯑꯃꯨꯕ ꯀ꯭ꯋꯥꯛꯀꯤ ꯁꯛꯂꯣꯟ ꯑꯣꯜꯂꯒ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯁꯥꯎꯅ ꯄꯥꯏꯊꯣꯔꯛꯇꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯊꯤꯕ ꯍꯧꯔꯛꯏ꯫ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯁꯣꯝꯗ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯊꯧꯔꯝ ꯁꯤꯜꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯃꯅꯨꯡꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯂꯤ꯫ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯁꯥꯌꯣꯟꯕꯤꯅ ꯃꯥꯒꯤ ꯁꯛꯂꯣꯟ ꯑꯣꯜꯂꯒ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯃꯈꯨꯠ ꯁꯝꯅꯔꯒ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛ ꯄꯟꯊꯕ ꯇꯧꯗꯅ ꯀꯥ ꯑꯗꯨꯗ ꯆꯪꯒꯦ ꯈꯜꯂꯒ ꯊꯣꯡꯂꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯒꯦ ꯇꯧꯕꯒ ꯊꯣꯡꯉꯥꯛꯄ ꯃꯅꯥꯏ ꯑꯗꯨꯅ "ꯀꯅꯥꯅꯣ ꯏꯕꯦꯝꯃ ꯅꯪꯕꯨ? ꯀꯥ ꯑꯁꯤꯗ ꯀꯩꯗꯧꯕ ꯆꯪꯒꯦ ꯍꯥꯏꯕꯅꯣ?" "ꯑꯩ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯂꯦꯝꯕꯤꯅꯤ꯫ ꯑꯩꯕꯨ ꯔꯥꯖꯀꯨꯃꯥꯔ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ." ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨ ꯇꯥꯕꯗ ꯊꯣꯡꯉꯥꯛꯄ ꯃꯅꯥꯏ ꯑꯗꯨ ꯆꯃꯝꯅꯅ "ꯀꯔꯤ? ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯂꯦꯝꯕꯤꯅꯤ ꯍꯥꯏꯕ? ꯃꯍꯥꯛꯇꯤ ꯉꯁꯥꯏꯅ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦꯅ꯫ ꯅꯪꯅ ꯑꯃꯨꯛ ꯀꯔꯝꯕꯅꯣ? ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯏꯕꯦꯝꯃ, ꯅꯠꯇ꯭ꯔꯕꯗꯤ ꯀꯥ ꯑꯁꯤꯗ ꯆꯪꯕ ꯌꯥꯔꯣꯏ." "ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯑꯩ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯂꯦꯝꯕꯤꯅꯤ꯫ ꯃꯃꯥꯡꯗ ꯂꯥꯛꯈꯤꯕꯗꯣ ꯑꯁꯦꯡꯕ ꯅꯠꯇꯦ꯫ ꯑꯩꯅꯤ ꯑꯁꯦꯡꯕꯗꯤ꯫ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ." ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯣꯡꯉꯥꯛꯄ ꯃꯅꯥꯏ ꯑꯗꯨꯅ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯒ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯈꯨꯠꯅ ꯁꯥꯐꯨ ꯀꯟꯅ ꯊꯤꯜꯂꯒ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯀꯟꯅ ꯊꯤꯟꯕ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯊꯣꯡꯅꯥꯎꯂꯣꯝꯗ ꯂꯣꯏꯅ ꯌꯦꯡꯊꯣꯛꯅꯔꯛꯏ꯫ ꯂꯨꯆꯤꯡꯄꯨꯔꯦꯜꯁꯨ ꯊꯣꯡꯅꯥꯎꯂꯣꯝꯗ ꯌꯦꯡꯂꯛꯄꯗ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯎꯕꯗ ꯂꯨꯆꯤꯡꯄꯨꯔꯦꯜ ꯄꯨꯡꯉꯛ ꯉꯛꯏ꯫ ꯉꯛꯅ ꯃꯥꯒ ꯃꯈꯨꯠ ꯁꯝꯅꯔꯒ ꯂꯦꯞꯂꯤꯕꯤ
ꯂꯥꯏꯖꯂꯦꯝꯕꯤꯒ ꯁꯛꯃꯥꯟꯅꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕ ꯑꯁꯤꯕꯣ ꯁꯛꯃꯥꯟꯅꯕꯤ ꯑꯅꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯄ꯭ꯔꯞꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯒ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯂꯥꯏꯖꯂꯦꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯁꯥꯏꯑꯣꯟꯕꯤꯁꯨ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅꯔꯗꯨꯅ ꯊꯣꯛꯂꯛꯏ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯏ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯨꯟꯅ ꯌꯦꯡꯕꯗ ꯃꯃꯥꯡꯗ ꯃꯥꯅ ꯎꯈꯤꯕ ꯃꯥꯒꯤ ꯃꯃꯤꯠꯇ ꯇꯥꯈꯤꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯗꯨ ꯇꯥꯕ ꯎꯔꯛꯏ ꯃꯗꯨꯗꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯋꯥꯈꯜ ꯇꯥꯔꯛꯏ ꯉꯁꯥꯏꯗꯒꯤ ꯃꯥꯒ ꯂꯩꯃꯤꯟꯅꯔꯨꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯥꯏꯖꯂꯦꯝꯕꯤ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯛꯏ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀ꯭ꯋꯥꯛ ꯑꯃꯨꯕ ꯑꯃ ꯄꯥꯏꯁꯤꯜꯂꯛꯏ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯄꯗ ꯊꯣꯡꯂꯦꯟ ꯁꯅꯥ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯡꯂꯦꯟ ꯁꯅꯥꯗ ꯌꯦꯡꯂꯒ ꯅꯪꯅ ꯑꯣꯏꯔꯦ ꯅꯍꯥꯟꯃꯨꯛ ꯑꯃꯨꯕ ꯀ꯭ꯋꯥꯛꯀꯤ ꯁꯛꯂꯣꯟ ꯑꯣꯜꯂꯒ ꯄꯥꯏꯔꯛꯇꯨꯅ ꯈꯝꯕꯕꯨ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯜꯍꯟꯈꯤꯕ ꯑꯗꯣ ꯃꯥꯅꯦ ꯑꯩꯅ ꯄꯨꯝꯅꯃꯛ ꯑꯣꯏꯍꯟꯈꯤꯕꯅꯤ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯂꯝ ꯉꯥꯅꯨꯒꯤ ꯁꯛꯂꯣꯟ ꯑꯣꯜꯍꯟꯕꯁꯨ ꯑꯩꯅꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯥꯏꯑꯣꯟꯕꯤꯕꯨ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯁꯛꯂꯣꯟꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯍꯟꯈꯤꯕꯁꯨ ꯑꯩꯅꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯗꯨꯅ ꯄꯨꯅꯅꯕ ꯍꯣꯠꯅꯔꯛꯏ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯆꯠꯇꯅꯕ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯥꯜꯂꯤ ꯃꯇꯧ ꯑꯗꯨꯗ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯊꯣꯡꯂꯦꯟ ꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯔꯦ ꯅꯪꯅ ꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯤꯕ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯊꯣꯡꯂꯦꯟ ꯁꯅꯥ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯒ ꯂꯨꯆꯤꯡꯄꯨꯔꯦꯜꯗ ꯁꯥꯎꯅ ꯌꯦꯡꯏ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯗꯣꯏꯕ ꯅꯍꯥꯟꯃꯨꯛ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯊꯦꯡꯅꯈꯤꯕ ꯑꯗꯨꯗ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯄ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯒꯤ ꯆꯦꯡ ꯂꯩꯈꯤꯕꯅ ꯅꯪ ꯍꯤꯡꯍꯧꯕꯅꯤ ꯈꯪꯉꯨ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯂꯕꯅꯤꯅ ꯉꯁꯤꯗꯤ ꯅꯪ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯡꯂꯦꯟ ꯁꯅꯥꯒꯤ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯊꯥꯡꯀꯠꯂꯛꯏ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯂꯦꯝꯕꯤꯅ ꯁꯠ ꯈꯥꯝꯂꯛꯂꯝꯃꯤ ꯉꯥꯏꯈꯣ ꯃꯗꯨ ꯇꯧꯒꯅꯨ ꯑꯩ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯂꯥꯛꯂꯒꯦ ꯅꯪꯒꯤ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯧ ꯑꯗꯨꯒ ꯃꯉꯣꯟꯗꯗꯤ ꯀꯔꯤꯃꯠꯇ ꯁꯣꯛꯄꯤꯒꯅꯨ ꯀꯩꯅꯣ ꯂꯥꯏꯖꯂꯦꯝꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯕꯣ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯂꯒꯦ ꯈꯜꯂꯕ꯭ꯔꯥ ꯂꯥꯏꯖꯂꯦꯝꯕꯤ ꯂꯨꯆꯤꯡꯄꯨꯔꯦꯜꯗꯒꯤ ꯃꯃꯥꯏ ꯐꯠ ꯑꯣꯟꯊꯣꯛꯈꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯗ ꯌꯦꯡꯗꯨꯅ ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯉꯣꯟꯗꯒꯤ ꯃꯥꯏ ꯂꯩꯔꯒ ꯆꯠꯄ ꯉꯝꯂꯔꯣꯏ ꯃꯁꯥꯅ ꯈꯪꯖꯕꯒꯤꯅꯤ ꯃꯍꯥꯛ ꯂꯨꯆꯤꯡꯄꯨꯔꯦꯜꯗ ꯁꯨꯡꯌꯦꯡ ꯌꯦꯡꯂꯛꯇꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯦ ꯏꯕꯥꯅꯤꯒꯤ ꯌꯥꯏꯐꯅꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯏꯊꯟꯇ ꯍꯤꯡꯍꯧꯕ ꯉꯝꯂꯣꯏ ꯅꯇꯨꯡ ꯁꯣꯏꯗꯅ ꯏꯜꯂꯛꯀꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯑꯁꯦꯡꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯏꯕꯥꯅꯤ ꯅꯣꯡꯃ ꯑꯃꯨꯛ ꯁꯣꯏꯗꯅ ꯊꯦꯡꯅꯕ ꯑꯣꯏꯁꯅꯨ ꯅꯨꯃꯤꯠ ꯑꯗꯣ ꯑꯩ ꯉꯥꯏꯔꯨꯔꯒꯦ ꯇꯟꯖꯥ ꯑꯗꯨꯗ ꯁꯥꯏꯑꯣꯟꯕꯤꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯍꯧꯖꯤꯛꯇꯤ ꯂꯨꯆꯤꯡꯄꯨꯔꯦꯜꯅꯁꯨ ꯑꯁꯦꯡꯕꯗꯨ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯁꯛ ꯑꯗꯨꯗ ꯑꯣꯟꯊꯣꯛꯍꯜꯂꯤ ꯑꯗꯨꯒ ꯂꯨꯆꯤꯡꯄꯨꯔꯦꯜꯗ ꯑꯣꯟꯁꯤꯜꯂꯒ ꯃꯇꯝ ꯍꯦꯜꯂꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯒꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯁꯨ ꯅꯨꯡꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ ꯋꯥꯁꯛ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯅꯪ ꯂꯩꯕ ꯌꯥꯔꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯎꯆꯦꯛ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯑꯣꯟꯊꯣꯔꯛꯏ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯀ꯭ꯋꯥꯛꯀꯤ ꯁꯛꯂꯣꯟꯗ ꯑꯗꯨꯒ ꯂꯥꯏꯖꯂꯦꯝꯕꯤꯅ ꯂꯝ ꯉꯥꯅꯨꯒꯤ ꯁꯛꯂꯣꯟ ꯑꯣꯜꯍꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯗꯨꯅ ꯆꯠꯈꯤ ꯂꯩꯈꯝꯇꯣꯟ ꯑꯃꯗꯤ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅꯃꯛ ꯊꯣꯛꯂꯛꯇꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯅꯔꯝꯃꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯄꯟꯊꯕ ꯇꯧꯗꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯇꯥꯟꯅꯔꯨꯒꯦ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯆꯠꯂꯣ ꯑꯩꯒꯤ ꯁꯒꯣꯜ ꯑꯉꯧꯕ ꯑꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯊꯥꯡ ꯑꯗꯨꯁꯨ ꯌꯥꯎꯔꯛꯑꯣ ꯊꯤꯜꯂꯕꯅꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯩꯈꯝꯇꯣꯟꯅ ꯄꯥꯈꯠꯆꯗꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯀꯔꯤꯅꯣ ꯊꯧꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯤ ꯂꯥꯏꯖꯂꯦꯝꯕꯤꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯗꯣ ꯆꯠꯈ꯭ꯔꯦ ꯑꯩ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜꯒ ꯊꯥꯡꯒ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯃꯉꯣꯟꯗ ꯄꯤꯔꯔꯦ ꯑꯗꯨꯒ ꯃꯅꯥꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩꯈꯣꯏꯁꯨ ꯏꯅꯖꯔꯛꯑꯣ ꯍꯥꯏꯕꯤꯕ꯭ꯔꯥ ꯌꯥꯔꯦ ꯑꯩ ꯏꯊꯟꯇ ꯆꯠꯀꯦ ꯂꯩꯈꯝꯇꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯅꯊꯟꯇ ꯆꯠꯀꯅꯨꯅꯦ ꯏꯕꯨꯡꯉꯣ ꯅꯪꯉꯣꯟꯗ ꯀꯔꯤ ꯊꯣꯛꯂꯕꯁꯨ ꯃꯈꯣꯏ ꯌꯥꯎꯕꯁꯤꯅ ꯅꯪꯒꯤ ꯉꯥꯛꯂꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯪ
ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒ ꯂꯩꯃꯤꯟꯅꯕ ꯐꯪꯗ꯭ꯔꯕꯗꯤ ꯑꯩ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯂꯔꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯍꯥꯛꯅ ꯋꯥꯅ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯒ ꯂꯩꯃꯤꯟꯅꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯁꯤꯖꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯄꯤꯒꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯊꯣꯡꯂꯦꯟ ꯁꯅꯥ ꯂꯥꯏꯖꯂꯦꯝꯕꯤ ꯑꯃꯗꯤ ꯁꯥꯏꯑꯣꯟꯕꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯧꯔꯛꯇꯨꯅ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯦ ꯂꯥꯏꯖꯂꯦꯝꯕꯤ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ ꯃꯥꯅ ꯀꯞꯄ ꯎꯔꯒ ꯊꯣꯡꯂꯦꯟ ꯁꯅꯥꯗꯤ ꯃꯥꯅ ꯉꯝꯂꯦ ꯈꯜꯂꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯕ ꯌꯥꯍꯟꯒꯦ ꯍꯥꯏꯕ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯅ ꯉꯝꯂꯒꯅꯤ ꯅꯪꯒꯤ ꯑꯁꯣꯟꯕ ꯃꯐꯝ ꯑꯩꯅ ꯈꯪꯂꯦ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯊꯣꯡꯂꯦꯟ ꯁꯅꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯥꯏꯑꯣꯟꯕꯤꯅ ꯌꯥꯅꯤꯡꯗꯅ ꯀꯩꯅꯣ ꯕꯕꯥ ꯃꯍꯥꯛ ꯍꯥꯠꯄ ꯌꯥꯔꯣꯏ ꯃꯍꯥꯛ ꯑꯩꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥꯅꯤ ꯃꯥꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯣ ꯊꯨꯒꯥꯏꯕ ꯀꯩꯁꯨ ꯌꯥꯔꯣꯏ ꯁꯥꯏꯑꯣꯟꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯂꯥꯏꯖꯂꯦꯝꯕꯤꯅ ꯄꯦꯟꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯃꯛ ꯊꯃꯣꯏ ꯄꯥꯟꯗꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯉꯥꯛꯇꯅꯤ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯃꯤ ꯑꯗꯨꯗ ꯑꯁꯥ ꯊꯝꯗꯨꯅ ꯂꯩꯔꯤꯕ ꯅꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯊꯨꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕꯤꯒꯦ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯁꯒꯣꯜ ꯑꯃ ꯊꯧꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯂꯣꯝꯗ ꯂꯥꯛꯂꯤꯕ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯔꯛꯏ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯗ ꯌꯦꯡꯂꯒ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯀꯅꯥꯅ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯇꯧꯔꯒ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯃꯩꯒꯤ ꯄꯥꯂꯣꯟ ꯈꯥꯖꯤꯜꯂꯤ ꯂꯨꯆꯤꯡꯄꯨꯔꯦꯜꯁꯨ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯅ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯔꯝꯗꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯑꯁꯤ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯗꯒꯤ ꯀꯟꯗꯨꯅ ꯄꯨꯈꯤꯕ ꯑꯁꯤ ꯈꯛꯇꯅꯤ ꯑꯗꯨꯅ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯈꯥꯖꯤꯜꯂꯛꯂꯤꯕ ꯃꯩꯒꯤ ꯄꯥꯂꯣꯟ ꯑꯗꯨꯁꯨ ꯑꯀꯤꯕ ꯌꯥꯎꯗ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯃꯩ ꯃꯔꯛ ꯑꯗꯨꯗ ꯀꯟꯅ ꯊꯧꯗꯨꯅ ꯃꯁꯥꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯅ ꯂꯥꯟꯊꯣꯔꯛꯏ ꯑꯗꯨꯒ ꯊꯣꯡꯂꯦꯟ ꯁꯅꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ ꯃꯗꯨ ꯎꯔꯒ ꯂꯥꯏꯖꯂꯦꯝꯕꯤꯅ ꯎꯔꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯅꯈꯣꯏꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯣ ꯆꯟꯅꯐꯝ ꯂꯩꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯂꯦꯝꯕꯤ ꯊꯣꯡꯂꯦꯟ ꯁꯅꯥꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯃꯥꯡꯗ ꯊꯣꯡ ꯑꯃ ꯑꯃꯨꯛ ꯊꯣꯛꯍꯟꯗꯨꯅ ꯃꯥꯒꯤ ꯂꯝꯕꯤ ꯑꯗꯨ ꯊꯠꯆꯤꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯂꯥꯏꯖꯂꯦꯝꯕꯤꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯊꯣꯛꯍꯧꯕꯅ ꯊꯣꯡ ꯑꯗꯨꯒꯤ ꯋꯥꯡꯃ ꯂꯥꯟꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯂꯥꯏꯖꯂꯦꯝꯕꯤ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯂꯦꯞꯂꯤꯕ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗ ꯀꯣꯜꯂꯒ ꯀꯤꯅ ꯃꯔꯨꯝꯗ ꯂꯣꯠꯆꯩ ꯃꯗꯨ ꯎꯔꯒ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯩ ꯂꯥꯛꯂꯦ ꯍꯧꯖꯤꯛꯇꯤ ꯀꯤꯕ ꯐꯔꯣ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯍꯜꯂꯔꯣꯏꯗꯕꯅꯤ ꯊꯣꯡꯂꯦꯟ ꯁꯅꯥꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯨꯆꯤꯡꯄꯨꯔꯦꯜꯗ ꯌꯦꯡꯂꯒ ꯉꯁꯤꯗꯤ ꯅꯪ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯁꯤ ꯂꯨꯆꯤꯡꯄꯨꯔꯦꯜꯁꯨ ꯃꯍꯥꯛꯀ ꯆꯞ ꯆꯥꯅ ꯊꯦꯡꯅꯔꯒꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯔꯛꯏ ꯃꯗꯨ ꯎꯔꯒ ꯂꯥꯏꯖꯂꯦꯝꯕꯤ ꯄꯥꯈꯠꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯕꯨ ꯈꯥꯝꯖꯩ ꯃꯗꯨ ꯇꯧꯒꯅꯨ ꯔꯥꯖꯀꯨꯃꯥꯔ ꯃꯥꯒ ꯂꯝꯕꯥ ꯇꯧꯒꯅꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯃꯍꯥꯛ ꯑꯩꯒ ꯂꯝꯕꯥ ꯇꯧꯕꯗ ꯅꯣꯛꯀꯅꯤ ꯅꯪꯅ ꯍꯥꯏꯔꯒ ꯃꯍꯥꯛꯄꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯍꯜꯍꯟꯈꯣ ꯑꯗꯨꯒ ꯅꯪꯁꯨ ꯂꯦꯝꯅ ꯅꯪꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯣ ꯀꯔꯤ ꯍꯥꯏꯕ ꯍꯥ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯕꯤꯔꯝꯒꯦ ꯇꯥꯖꯧ ꯍꯧꯖꯤꯛ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯖꯂꯦꯝꯕꯤ ꯑꯩꯈꯣꯏ ꯑꯅꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯑꯗꯨꯒ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯦꯞꯂꯔꯣꯏ ꯍꯥꯏꯔꯕꯗꯤ ꯅꯪꯕꯨ ꯀꯟꯕꯤꯔꯝꯒꯦ ꯃꯨꯟꯅ ꯈꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯅꯊ꯭ꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯂꯒꯅꯤ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯂꯝꯃꯤ ꯑꯉꯥꯡ ꯅꯪꯒꯨꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩꯅ ꯀꯤꯗꯣꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇꯒꯤ ꯁꯥꯏꯑꯣꯟꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯂꯥꯛꯍꯜꯂꯤ ꯂꯨꯆꯤꯡꯄꯨꯔꯦꯜꯁꯨ ꯁꯥꯎꯅꯤꯡꯗꯨꯅ ꯊꯣꯡꯂꯦꯟ ꯁꯅꯥꯕꯨ ꯍꯥꯠꯂꯒꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯊꯥꯡ ꯑꯗꯨ ꯏꯁꯤꯡ ꯑꯣꯏꯅ ꯑꯣꯜꯍꯟꯈꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯇꯥꯍꯟꯈꯤꯔꯝꯃꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯍꯟꯕ ꯂꯩꯔꯝꯗꯦ ꯊꯥꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯊꯣꯡꯂꯦꯟ ꯁꯅꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯣꯡꯅ ꯀꯥꯎꯒꯦ ꯇꯧꯏ
ꯑꯗꯨꯕꯨ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯃꯈꯣꯡ ꯑꯗꯨ ꯇꯥꯞ ꯐꯥꯈꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯂꯩꯃꯥꯏꯗ ꯅꯝꯊꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯊꯣꯡꯂꯦꯟ ꯁꯅꯥꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯊꯣꯛꯍꯟꯗꯨꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯃꯊꯕꯥꯛꯇ ꯊꯤꯟꯒꯗꯕꯒꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯂꯨꯆꯤꯡꯄꯨꯔꯦꯜꯁꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯏꯑꯣꯟꯕꯤꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯔꯥꯖꯀꯨꯃꯥꯔ, ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒ ꯂꯨꯍꯣꯡꯒꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯒꯅꯤ ꯍꯥꯏꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯣ ꯉꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯕꯕꯥꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕ ꯉꯝꯒꯅꯤ꯫ ꯃꯗꯨꯗꯤ ꯑꯩꯅ ꯅꯪꯕꯨ ꯂꯥꯏꯖꯂꯦꯝꯕꯤꯅꯤ ꯈꯜꯂꯒ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯅ ꯅꯪꯒ ꯂꯨꯍꯣꯡꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯁꯤꯖꯈꯤꯕꯅ ꯍꯦꯟꯅ ꯐꯩ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯕ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯞꯅ ꯂꯧꯊꯣꯛꯈꯤ꯫ ꯊꯣꯡꯂꯦꯟ ꯁꯅꯥꯁꯨ ꯊꯥꯡ ꯑꯗꯨꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯃꯊꯕꯥꯛꯇ ꯊꯤꯜꯂꯤ ꯑꯗꯨꯒ ꯍꯧꯒꯠꯂꯛꯏ꯫ ꯃꯗꯨ ꯎꯔꯒ ꯂꯥꯏꯖꯂꯦꯝꯕꯤ ꯀꯞꯂꯗꯨꯅ, "ꯅꯠꯇꯦ ꯔꯥꯖꯀꯨꯃꯥꯔ, ꯅꯪ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯔꯣꯏꯌꯦ"꯫ ꯃꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯀꯣꯅꯨꯡ ꯑꯗꯨ ꯅꯤꯛꯄ ꯍꯧꯔꯛꯏ꯫ ꯀꯥꯗꯨꯒꯤ ꯐꯛꯂꯥꯡ ꯃꯊꯛꯇꯒꯤ ꯑꯀꯥꯏꯕ ꯅꯨꯡ ꯀꯌꯥ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯀꯞꯅ ꯀꯞꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯀꯣꯟꯈꯠꯂꯒ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯊꯣꯡꯂꯦꯟ ꯁꯅꯥ ꯑꯃꯗꯤ ꯁꯥꯏꯑꯣꯟꯕꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯈꯪꯍꯧꯗꯅ ꯇꯥꯔꯛꯄ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯑꯃꯅ ꯅꯟꯗꯨꯅ ꯊꯋꯥꯏ ꯃꯥꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯣꯅꯨꯡ ꯑꯗꯨ ꯄꯨꯂꯞ ꯅꯤꯡꯈꯥꯏꯔꯛꯂꯤ꯫ ꯀꯣꯅꯨꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡ ꯉꯥꯛꯇ ꯉꯥꯏꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯀꯞꯅ ꯀꯞꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯂꯨꯆꯤꯡꯄꯨꯔꯦꯜꯁꯨ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯍꯔꯥꯎꯅ ꯀꯞꯅꯣꯛ ꯇꯧꯔꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯂꯥꯏꯖꯂꯦꯝꯕꯤ꯫ ꯑꯩꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯊꯥꯡꯒꯤ ꯆꯩꯅꯥꯗꯒꯤ ꯍꯦꯟꯅ ꯃꯌꯥꯛ ꯀꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯂꯁꯤ꯫ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯊꯥꯗꯣꯛꯄ ꯄꯥꯝꯗ꯭ꯔꯦ"꯫ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ, ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯌꯥꯔꯒꯦ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯗ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯈꯝꯕ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯜꯂꯝꯗ꯭ꯔꯦ꯫ ꯊꯣꯡꯂꯦꯟ ꯁꯅꯥꯒꯤ ꯊꯋꯥꯏꯅ ꯃꯥꯡꯈ꯭ꯔꯕꯗ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯤꯇ꯭ꯔꯪ ꯄꯨꯝꯅꯃꯛ ꯑꯗꯨꯁꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯃꯗꯤ ꯂꯥꯏꯖꯂꯦꯝꯕꯤ ꯈꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯎꯕꯗ ꯈꯝꯕ ꯍꯔꯥꯎꯅ, "ꯔꯥꯖꯀꯨꯃꯥꯔ, ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ꯫ ꯑꯩꯅ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯁꯤꯗ ꯏꯊꯟꯇ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ? ꯑꯩꯕꯨ ꯂꯝ ꯉꯥꯅꯨ ꯑꯃ ꯍꯥꯠꯀꯗꯕꯒꯤ ꯇꯧꯈꯤꯕꯗꯥꯏꯅꯦ"꯫ "ꯑꯩ ꯂꯣꯏꯅ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ ꯈꯝꯕ꯫ ꯅꯪ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯃ ꯑꯣꯜꯂꯒ ꯂꯩꯔꯨꯕꯅꯤ꯫ ꯅꯪꯅ ꯂꯝ ꯉꯥꯅꯨ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯗ ꯑꯣꯏꯍꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯅ ꯅꯪꯉꯣꯟꯗ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯥꯛꯂꯤꯕꯅꯤ ꯈꯜꯂꯨ꯫ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯎꯆꯦꯛ ꯋꯥꯌꯥ ꯁꯥ ꯁꯟꯁꯤꯡꯕꯨ ꯍꯥꯠꯀꯦ ꯈꯟꯒꯅꯨꯀꯣ"꯫ ꯂꯨꯆꯤꯡꯄꯨꯔꯦꯜꯒꯤ ꯋꯥꯐꯝ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝꯅ ꯈꯝꯕ ꯃꯉꯛ ꯅꯣꯝꯂꯒ, "ꯐꯒꯅꯤ ꯔꯥꯖꯀꯨꯃꯥꯔ, ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏꯒꯦ꯫ ꯑꯗꯣ ꯃꯍꯥꯛꯄꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ"꯫ ꯈꯝꯕꯅ ꯂꯥꯏꯖꯂꯦꯝꯕꯤꯗ ꯌꯦꯡꯂꯒ ꯁꯠ ꯍꯪꯂꯛꯄꯅꯤ꯫ ꯂꯨꯆꯤꯡꯄꯨꯔꯦꯜꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯈꯨꯝꯂꯛꯂꯝꯃꯤ, "ꯃꯍꯥꯛ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯖꯂꯦꯝꯕꯤꯅꯤ꯫ ꯀꯥꯟꯅꯗꯦ, ꯀꯣꯅꯨꯡꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯣꯅꯨꯡꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯃꯗꯤ ꯂꯥꯏꯖꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥ ꯂꯩꯈꯝꯇꯣꯟ ꯑꯃꯗꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛꯅꯁꯨ ꯂꯣꯏꯅ ꯇꯥꯟꯅꯔꯦ꯫ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤꯅ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯣꯏꯅ ꯁꯤꯜꯂꯤ꯫ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯈꯨꯜ ꯊꯪꯅꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯆꯦꯄꯥꯎ ꯐꯪꯂꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯎꯕ ꯂꯥꯛꯅꯔꯤ꯫ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯃꯗꯤ ꯂꯥꯏꯖꯂꯦꯝꯕꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯀꯌꯥꯅ ꯂꯩꯇꯦꯡꯂꯗꯨꯅ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯐꯝꯂꯤ꯫ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗ ꯃꯃꯥ ꯂꯩꯈꯝꯇꯣꯟꯁꯨ ꯐꯝꯂꯝꯃꯤ꯫ ꯃꯆꯥ ꯑꯃꯗꯤ ꯃꯃꯧ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ꯫ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯏꯃꯧꯒ ꯅꯈꯣꯏ ꯑꯅꯤ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯆꯥ ꯗꯥꯔ ꯁꯟꯗꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯖꯔꯣꯀꯣ"꯫ ꯂꯨꯆꯤꯡꯄꯨꯔꯦꯜ ꯑꯃꯗꯤ ꯂꯥꯏꯖꯂꯦꯝꯕꯤꯅ, "ꯏꯃꯥꯒꯤ ꯊꯧꯖꯥꯜ ꯏꯀꯣꯛꯊꯛꯇ ꯍꯥꯞꯆꯔꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯃꯃꯥ ꯂꯩꯈꯝꯇꯣꯟꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ꯫
ꯂꯨꯆꯤꯡꯄꯨꯔꯦꯜ ꯇꯞꯅ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏꯔꯒ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯎꯆꯦꯛ ꯁꯪꯒꯨ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯦꯞꯂꯤꯕ ꯃꯄꯥ ꯑꯗꯨꯗ ꯂꯩ ꯃꯌꯥꯝ ꯑꯃ ꯆꯥꯏꯊꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯛꯅ ꯌꯦꯡꯈꯠꯂꯤ꯫ ꯎꯆꯦꯛ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎꯗꯝꯐꯝ ꯑꯣꯏꯈꯤꯕ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯔꯨꯞ ꯁꯅꯥꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯁꯅꯥ ꯎꯕꯗ ꯂꯥꯏꯖꯂꯦꯝꯕꯤ ꯍꯔꯥꯎꯅ ꯁꯅꯥꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯗꯨꯅ ꯅꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯂꯨꯆꯤꯡꯄꯨꯔꯦꯜꯅ ꯅꯤꯡꯊꯧ ꯑꯗꯨꯒ ꯂꯥꯏꯖꯂꯦꯝꯕꯤꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯗ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫